welcome back to another video. So ngasigi videos tadi November ahead ki reading tawdoine ado November ahead ki reading se like November hariba month sida adum month ki horakpada month ki middle da adagi month sigi loishalakpada kai kai rakpa yai adagi energy na kai kai pige habada admaina kitang detail oina tawgani aduna maram oraga piles ani khaktang khaidokjage pile ani do ai reading se hojikanda mayamna choose ona ba adum ucharake ko aduga ngasigi reading sisu November head reading se general reading oibanina isa da yam ka hena personality resonate tawdaba yai tawbadabu general oitaragasu mayam pulap kini yang panina generally khara su resonate tawbusu yaudi arkani ba do hena personal reading tawbining basing na Instagram link do igi description box ta pijaramage do Instagram link to chaga isa gi slot dum booking to bibiani ngona message thabiraga ko aduga hoi ngasigi November head ki reading se palani khaidokjaraga kitang detail oina dum hawarse edo matamang handabida mayam reading se hawana ba tawarse ai edum palje uchar age aduga mathang mari edum hawarse ko reading se dong asiga inadi. Let's get into the video. So guys, ahanbada pile A ko sige idol figure se nitragna sige tarot deck se khanbi bagay do adugi November hariba months da kai lege habagi reading da tawdoine ko do ahanbada hoi card se shuffle tawraga card se pick tawar se pile A gi November reading gi da makta ko si ama mathana chongthorak pas de laujage duga mayam pulap chongthorak pas de laujar ko dum re shuffle tawse haidi sige shuffle tawraga pick tawbagi niyom leite ai gi oina di ko adum isana intent aigi isagi intention da same pick tawninge habado adu tholakpada oina pick tawbane ba aduna November gi reading advice card ama pick tawjage. Okay, so si se November gi reading laire pile A gi aduga energy card hapjage ko extra card ni good things to come, ideal partnership, love ko. So sumaina laire pile A gi oiba reading se ado card che tarot card oina mari adugi energy card ahum ni ko pick tawjari se ado pile A gi damakta November month sigi kai lege habado mayam punna yengminarsi. Ahanbada 8 of cups hariba card che tholne eba sigi card chi gi matungina pile A khanbiriba singi November hariba month sigi horak pasida ko isa je lonely oiba in the sense that mayam pullaga su isa ge ba thoughts ama tongana lakpa adagi isa je ithanda leining ba dagi ithanda leire har kanda amuk lonely oiba ko aduduga kai haini isa ge oiba thabak ama pangtho amdai da or kaino ma tawram dai da mi se leitaba haidi isa ge mateng pangbinaba mi se irei leitaba gi tawba isa ithana tabagi mong na tawba adagi like isagi life ta deeper purpose ama pamba haidi aigi life se change tawdaba yade ko aigi life se smile changes khara puraktaba yade ko kaina haibe isa da motivated feelings kumba su dum phauba auna ithanda laining ba hard work tawning ba duguma feelings dum pharaga naka namaram da ithanda lai matamda muksu amna lonely feel tawba isana isage ba decision lepcha bangam daba isana go through tawi se kari no habado confirm oina khangba ngamdaba isagi wakhal se ngak leitana fluctuate tawba ngak na ama khanba ngak na ama khanba dumaina ngak leitana fluctuate tawba sigumba khara se November hariba month sigi horakpa stage haidi hauji amadi haurakpa stage sida feel tawrakani ba ko isana aduna sigi November hariba month sigi horakpa stage sida isana dum aphaba thabak khara dum paikhatnaba hotnaba yai isagi motivation isagi adum hard work ta base tawba aphaba thabak khara dum paikhatnaba hotnaba yai ko ani shubada the devil hariba card reverse thol eba sige the devil hariba card reverse sigi matungina November hariba month sigi middle of the month ta ko pile A khanbiriba singse November hariba month sigi mayai orakpa matam haidi tha sigi mayai chalakpa matam swai sida kari go through torakpa ya matam da isa je fattaba hainabi fattaba habit amadagi lakthok ningakpa
warnings and signs pangakpa haidi sana adum phattaba chinjak sizinaba oiramba yai or junk food kumbada addicted oiramba yai or isagi daily life ki routine se yamna productive oidaba haidi tumbaga chabaga tawraga khaklaiba productive oidaba routine nama chathabiramba oibi yai or yamna isada mangjaba yamna kanadaba toxic relationship amada leiba oibiramba yai ko adumaina isada kanadaba habit ama ko chaba thakpada oigera habit ta oigera relationship ta oigera isada yamna mangjabagi monga tawba isada yamna fattaba effect piba haidi kanaba effect pidaba kay haini habit amadagi lapthokningbagi warnings kuma signs phangba haidi sigi relationship se ingona kana dre or ya mangjaba pure or sigi habits na ingonda aphabam da pirak tre habagi isada warning and signs kuma khara phangba aduga isa je afaba lambi da chatningakpa afaba lambi da focus tawningakpa isada semdok chaningakpa ko adugumba feelings khara phaurakani adugi matam da isana yarigai phattaba habits po oiro phattaba mangjagadaba action bo oiro adugumba mayamdagi na thairaga afaba side da lakna bo hotna biu warning and sign da accept tawraga afaba lambi da lakna bo hotna biu haiba advice se card tagi phangi ba ko haidi mioi ba khuding mak nisa chaba adugumba khangatana isage ba phattaba habit khara or phattaba hainabi khara leramba yaidana ko adugumba dagi na thainingakpa adugumba lapthokningakpagi warning and sign do phangakpa yai ado warning and sign do avoid tawdabida phaba lambi da lakna ba accept tawbiyo haibane basigi card na vision peer se ko mathangi card na November haiba mansigi ending da pile a khanbiriba singse kai go through torpi hai matam da isa se amna visionary or pakwa haidinga sagi first phase of the month isa je productive oiningakpa ithanda lainingakpa adagi isagi life da adum kai haini changes khara puningakpa deeper purpose pamakpa adagi middle of the month na phattaba habit khara dagi or phattaba hainabi khara dagi lathokningakpa adugumba mayamdo tora matungda ending of the month sidadi ai tungda cc tawge ko haibagi future gi projection mayam urakpa business ki idea bu oiro tungda career da sima plan tawge kaina khanba bu oiro or future da cc tawge kaina khanba oiro dumaina isa je visionary orakpadagi future gi planning mayam tawba ngamakpa adagi isa je dum paisa nusa tan barom da focus tawningakpa isa gi life se settle tawningakpa wathi warem taraga matam manghan ba pamaktaba kwa matam se amna precious oina yamna likna haina singda season ningakpa adigi paisa gumba gi value se isagi life ta khangakpa isagi career gumba settle tawba pamakpa adugumba future gi bright oiba future amagi lambi ma isagi mitta uraga lambi do yongna ba chatningakpa gi feelings me ama pharak pa yae ba kwa aduna November hariba man se isaje phattaba haina bi sing dagi lapthoga afaba lambi da changsin ba hawro haibagi mong da advice piye duna isana future gi ba vision planning me ama tawbiro aduga planning sing dugi damak ta work tawba hawbiro haibase card home sidagi phangba ngamme ba kwa aduga mathangi card na judgment haiba card thole a sina pile a khanbi basingi adum November haiba mansigi advice oidoine ba kwa adu November haiba mansigi pile a khanbi basingi advice na judgment haiba card na ka revision pi ge hamatam na November haiba mansi sada yamna judgmental oigani da sense isana ngasagi afaba tawningakpa afaba tawna ba hotna ba phattabadagi lapthokningakpa productive oidana ba hotnarpa matamda isagi hotna jamandon lemna mangoiba isana yamna adum thamoi sengna hotna ba kwa adagi isagi angamba level thadaraga angamba force thadaraga hotna ba taragadi isagi hotna jamani mahai da soidana maki phangni haibane ba kwa duna isana hotna jabagi kase lemna kaisu mangoi duna isana November hariba mansida phasna isagi phattaba hainabi myam thadoaga afaba productive oidana ba hotnarpa matamda isagi thada jariba effort tugi manaba return phangani afaba oigani habane ba kwa aduba isana wakhal dang khallaga thabak oina di pangthok traba adu taragadi thabak oina pangthok tabani result tu su thabak oina phangaroi ba kwa adna isana hotnari gai afaba result phangani hotnadre hotnadabagi mahai dum lakani ko aduna isana angamba level da isagi life sa afaba lambi da change stock na ba productive oina na ba hotnabiro hotna jamandugi mahai chagani habase card tagi vision phange ba kwa aduga makha tarapada November hariba mansigi damakta pile a gi advice khara energy khara lae ko so ahamada good things to come hariba card chathol eba sigi good things to come hariba card gi matung ina pile a khanbi basing se isa gi life ta November hariba mansida isa gi life ta phaba khara tawba ngamna na ba opportunity mayam ma lakpa yai
like opportunity se different from the lakpa yai career ki opportunity oi bi yai adagi job ki opportunity hoi career job ka adamaina adagi aphaba ma tawna ba opportunity relationship ki opportunity adamaina any form da aphaba good things khare isa ki life ta opportunity khare la ka do ba lei auna opportunity do grab tawna ba hotna view have advice se phange and then love ko love in the sense that isagi life ta hojik se relationship kumba laitraga su relationship kumba gi partner ama lakpa yabagi hekta relationship laini habagi guarantee dina te but anowa person ama lakpa yabagi energy uba phangi adu already relationship ta laibo argana relationship to love kumba se hena strengthen tauba hena romantic oiba aphaba way da propa yabagi vision ui kwa aduga ideal partnership hariba card chi matung ina pal e khanbi basingna November hariba man sida aphaba thaba ma tawna ba hotna bada isagi sanga do phajna yeng biu maramdi sanga na mi ma bu chingkhat pe yai sanga na mi ma bu manghan ba yai ko aduna isagi partner isagi friend circle do phajna aphaba choose tawraga punbiu aphaba choose tawraga loina biu have advice se card tagi phang bangam me ba ko maramdi sanga dagi chawkhat pe yai sanga dagi mang bi yai ba aduna sana section na isagi aphaba oi bi ba sanga do khalaga loina biu sigi vision singse pal a gi damakta November month sigi damakta card gi phangba ngame sidagi do mayam na loba ya ba general advice solution biraga November month sida kai kai tawba yage habadu yeng biro ngasi gi oinadi pal a gi reading se matang side solution jarage mathang gi reading amuk mayam punna ngai minarse so ngasi gi oinadi pal a gi thank you for watching. Hey guys, so pile B ko sige ideal figure say na traga na sige tarot deck se choose to biba pile B khanmi bai chil now singi November hariba mansida kai kai orak pa yai hebado akhoi punna yeng minar se pile B gi damakta card hana pick tower se kwa han bada card se shuffle to jage duga pile B gi damakta November hariba mansigi damakta kari kari laige hebado yenga se kwa Two of Swords, King of Swords reverse kwa aduduga Knight of Swords reverse dagi advice card ama pick tawjage advice cards the Six of Cups hariba cards reverse da thole kwa so sumaina main tarot card lerba matungda pile B gi damakta energy card amuk hapchage hold your vision haego you and your loved ones are safe kwa aduga energy card ama tanga pick tawjakige what do you need to release okay so pile B gi oina su card chingje pick tawba loire November month sigi damakta kai kai leige habadu card chingje mathang mathang amamam ta oina yengminnar se kwa ahan mada Two of Swords hariba card che thole eba sigi Two of Swords hariba card chi matung ina pile B khanbi ba singi November hariba month sigi starting haidi house amadi starting phase da isa je option life to option ani ani dum leiba ko maybe career path no ma choose tawgada ba oraga so isa da option je ani ahum thoklakba karamba option choose tawdoino se khangba ngamdaba adagi relationship maktabu oraga su relationship sida isa je hojik relationship ama lei leina opportunity anoba ma lakpa oibi yai natraga na amukta approach ani lakshan bo oibi yai or isa je relationship ama toxic chatlaga lei kanda no relationship ama gi approach lakpa oibi yai or maybe crush ani lakpa oibi yai dumaina example ni ko ina pizari se isana life to thabak macha ma tawge na khanba oiro achoba ma tawge na khanba oiro opportunity se ani dum tholak pa kwa adagi isana chatka da lambi se haidi November hariba month sigi starting sida isana kaino ma pangthoge kaino ma tawge na khanba sida lambi se ani dum tholak pa aduna isa je karamba lambi da chatlaga phadoino se khangdaba karamba decision laraga phagadoino se khanam khangdaba isa je wakhal dum phombangnaraga leiba clarity ma phangmangam daba decision ama lawraga amasne hena pharamadi haibagi fear ama leiba kwa adum bakharna surround tawraga isa je November hariba month je wakhal sum khalikanda matam haukhibana hanba tawgada ba thabang na dum delay tawraga lehoba procrastinate tawraga lehoba decision settle oiba decision ama lobom khangdaba adugumba khara tholakpa yabagi vision ui ba kwa aduna like isana adum November hariba month sigi early stage sida settle oiba decision ama lobada khara wagani haiba sima khangjin biro ani shubu card china Knight of Swords hariba card che reverse athol eba kwa
Sigi card chigi matungina palbi khanbiribasingna isa isagi adum November hariba monthsigi middle of the month sida kai thengnarakani ha matamda isa se khitang isana khangjaruba haijaruba knowledge tudagi ahenba khitang overconfident oiba kwa haidi mi na kainoma wa ma wari ma watai ma sanaram taraga su isana hekta hena khangbagi mongda wa ngangjal gumba adagi isa se khitang judgmental oiba mi na tawba thabak ta singthana daba isana tawrabra haibasu tawdaba kwa aduga mi na kainoma tawbada krak yengsanningbagi wakhal ama pharakpa adugumba khitang judgmental oiba thoughts khara lakpa yai aduga isana adum kai haini kyamta khantha bida khitang overconfident oina ngangthokhiba saktokhiba tongda kai oirakadage khanda bida chinse phajan hoba ngamdabadagi wa khara ngangkhibaduna tungda isagi against the weapon oina sizinnarakpa yabagi chances layibakwa aduna November hariba month gi middle of the month da yarige isana overconfidence oibiganu stubborn oibiganu ko aduga wangang ba matamda chection na ngangbiyu ngangoidaba wangang biganu maramdi mi khuding mag isana khalli base loina mag chummo habi hade isana khalli base dumaina loina mag khallo habi hade ba aduna isana ngaktang kaisu khanda bida wangang thokiba wa kharna tungda isagi against the weapon oina sizinnarakpa yabagi chances leibanina isana wangang bata matamda adagi thaba mataw matamda November hariba month gi middle of the month ta haina singna ngangbiyu haina singna chatpiyu haiya pasabiganu go aduga mina tawba thabak da singthana daba gumba se tawbiganu isagi tawbam thokpai thawdo ina focus tawbiyu haiba advice se card gi phangba ngammeba ko mathang na Knight of Swords hariba card se reverse thole a sisina amuk November hariba month gi ending of the month ta pile B khanbiriba singna kai thengnarakpa yai ha matamda isa se daydreaming gumba tawraga leiba kwa adagi impatient oiba daydreaming gumba tawraga leiba in the sense that thabak tawgadaba di myama leitaraga su isana wakhal da tawge na di khallaga wakhal da dum khanba thabak oyan di pangthoktaba aduga tawgadaba thabak tana matam se thadadaba aduga tawroidaba wathi wariam adum tawraga leiba adagi isagi maru oiba thabak se adum procrastinate tawraga yeithoga thamba gumba aduga tawda yadre har kanagi ta'aga impatient oiraga rest tawbagumba adugumba kharadagi isagi phaba oigadaba aphaba oigadaba thabak kharase adum isana opportunity aphaba bu oiro or thabak ama aphaba result phangadaba bu oiro isana dum phattaba ohenjaba phattaba result phanganjaba isana manghanjaba ko opportunity se aphaba laaga se isana grab tawba ngamhanjadaba adugumba khara thengnar piyai duna November hariba month gi ending sida wakhal da tang khallaga leibase tawbiganu action oriented oibiyu ko aidi wakhal da tang khallaga thabak oina pangthoktragadi hayang wai sai thana dum wazagani aduna isagi tawgadaba thabak tudi hana pangthokpiyu procrastinate tawraga leibiganu and then tawroidaba thabakta matamanghan bagum basu tawbiganu aduga impatient oiba rush tawbasima thadokpiyu isaga yamna jana deko thabak khudingmak patience leina ingna tamna pangthokpiyu haiba advice se card tagi phangeba ko aduga advice card in the 6 of cups hariba card se reverse thole AFC ge 6 of cups hariba card se reverse gi matungina November hariba month sida pile B khanbiriba singi past ki related oiba mi ko haidi sagi ex oibi sagi past da loinaramba maruk mapang oibi isana hana khangnara aga hautikti loinadraba maruk mapang oibi ko adumaina past ka related oiba mi khara isagi life ta halaga isadagi advantage khara lowraga chatkiba yabagi chances laiba ko aduna isana hana loinaramba tinaramba maruk mapang bu oiro ex bu oiro isada halakpase aphaba motive puraga haloi isadagi advantage khara lowraga chatkige na khanba ngakta oigani aduna past ka related oiba miyoiga yam ka hena naksanaba yam ka hena close oina sanga tawbase kanabam khangoi aduna isana haina singna chatpiyu mina haibada hita thajibigenu aduga isagi aphaba lambido phajna choose tawbiyu mina hayena hita hoi haina chatpiganu haiba advice se card tagi phangeba ko makha tarakpa energy card ahum se November hariba month sigi damakta pile B gi damakta phangba energy card ne so ahambada hold your vision hariba energy card se thole ko sigi card sigi matungina pile B khanbi basingna November hariba month da thabak inkhang aphaba pangthokpagi yamna aphaba vision do ude duna sigi November hariba month sidi yam ka hena achoba planning thambiga no maramdi November hariba month sida pangthokpa thabak se mai pakpa yabagi or aphaba oibi yabagi chances se khara neme ba ko aduna isagi vision no matam khara hold to biraga planning to biraga matangi month oina tawna bo hotna biu November hariba month sida yamna ka henba chawna expectation gumba achoba planning gumba yari gai thambiga no maramdi isagi expectation do thungba khara wagani ba ko aduna vision do hold to raga thambiu yam ka henda expectation thambiginu
adagi you and your loved ones are safe hayebako. So sige card chigi matungina among November haiba man sida isagi relationship oiro family oiro friendship oiro adum masa mathanda aphaba energy radiate tarakani safe oigani ko aduna relationship kumba friendship kumba gi damagda isana yam ka hena thoidongna waningai oide aduga past ki mi entertain tawningai mathau ta de ko adum hauji hauji lai basina satisfied oina leirana ba hotna biyo haibasima vision pi ba aduga what do you need to release haiba card chigi matung ina isada negative energy yauba phattaba energy yauba adagi isana tawroidaba thabakta hena focus tawba adugumada tawbiganu phattaba negative oiba energy myam da release tawbi kho aduga aphaba rom da focus tawbiyu haiba advice te si aroiba energy card chidagi phangye ba ko so pile B gi oina so November gi oiba general reading se sida loire sidagi dum mayam na lawba yaba advising lawsin biraga mathangi reading amung ai minarse ngasi gi oina di November month gi reading se matang swaida lo shinjarage pile B gi su thank you for watching my video, stay tuned for more, bye bye.